Imes Paudam Eng Tabiri Basimbu Ahan Magdada Binitana Taramno Savagloena Kurumzari. Hauzik Paudamasigi Maroyo Pau Pijari. Kaksin Kendragi Sota Dunalam Laba Sakotarangi Tabaks in Temgat Sagatnaba Honari Haina MLA Ramesona High Cray. National Capital Delhi da Numitaruk Nigi Lockdown Lautokre. Loinana LMLCC Langmaidong na FC Kaksin Kunobo Hum Sinoda Toy Cray. KYWAC Wabagaya Madi SDO Palendro Satkre. Mapungoy Paulo Birasi. Matang Sahi Lisangani Kunitoida Pangtokadoriba Manipur Legislative Assembly Election Gimamangda Kaksin Kendra Sigi Sakotarangi Damag Yamdrabada Lupa Crore Samagi Project Sing Purake Haina Kali Magna MLA Oiribata Kara Sigi Manungda Kendra Sida Chotaduna Lemlaba Lambitong Takna Zana Baising Mai Mahima Singi Matangda Akan Bambieng Sangduna Sangot Saganaba Kana Honari Haina Kaksin Kendragi MLA Mayang Lambar Ramesona Pongdokre. Kaksin Ward Number 5 Development Election Committee na Miyang Baloyana MLA Mayang Lambar Ramesorbu Okpamadi Ward Asigi Sakotarangi Dama Kanana Bagi Mipamda MLA Ramesona Wapamasi Pongdokibani. MLA Ramesona Makata Aduna Hai CIC Kaksingda Sahi Kaya Ambulance Ama Pauba Leram Daba Adu Numit Mangani Gi Manungda Ambulance Ama Leragani CIC Kaksing Asida Satuna Yangsin Bagaloyana Awata Passing Menkat Pinaba Marilena Basingda Takshinduna Lakpani Hospital Asi Matanga Sanaba Mawangda Sagatnaba North East Infrastructure Development Scheme Gi Makada Health Department a Planning Department da Lupa Crore Humpumanga Haplaga Se Pisin Kre. Kaksin Turel Wang Magi Oina Atuba Matamda Lambi Ani Black Topping Taurage Karam Karamba Lambida Taugani Haibadudi Miyamna Lepiraklo Loyana Handaki Municipal Council Election Sida Kaksin Ward Number 5 Asida BJP Gi Mirepna Councillor Amadi Ward Development Committee Members Sing Oina Mai Palaklabadi Community Hall Ama Soidana Sanaba Hona Minagani Hainasu MLA M Ramesona Thazaba Piramki Kaksin Kendrada Sahi Tarahum Doi Parakoda Ambulance Sama about Hamung Amatara. How the ambulance Sama Matan Hatagi Manunda Soidana Kasim Hospital of Pirani Aduka Loina Northeast Infrastructure Development Scheme Haibasi Nefit Haibasi Makada Kaksin Hospitals Habagi Planning Department da Health Department na Karur Humunga Hapaga Chipisin Gre. Kaksin Turel Wangma Pakang Lakpam Parengdagi Professor Nomaitem Rasmon Singhabudana Manjuri University Impalgi Vice Chancellor Hablakpada MLA M Ramesona Nungaibasu Pongdoki. Ngasigi Mipamaduda BJP Kaksin Mandalgi President Sawajam Siamjai Singa BJP Kaksin District Vice President M Satradhari Municipal Council Election da Kaksin Ward Number 5 da Councillor Gi Mirep Oigadoriba N Mohindro Ward Development Committee Member Gi Mirep Oigadoriba N Jiban KSI Raju na Singba Mioy Kayasu Saruk Yaki. COVID-19 pandemic ki ani suba web lakpaga iroinana Manipur su hokiba sayol aniro masida COVID-19 positive oiba masing hangalakpana maram oiraga sahi asigi January 16 tagi school sing hangduna class 9 dagi 12 phawbagi class sing sathaba hokraba mahiroi sing soida ngamdanaba government aided private school sing da physical class sing sathabada Kudak tagi ating batamle haina Manipur Governor gi order amagi matungina khangali haina Commissioner Education as Government of Manipur gi charol amana hairi charol asna makhata aduna classing asigi online da class tongnabasu khangalakli loinana bosem amasung kosem na loba high school living certificate examination listing ani kunmathoi amasung higher secondary examination mathang thame manga amasung taruk tagi haunana ba leplamba dusu yaithoknaba khangalakli Makhatana section Tharang Lokoi Poina Manipur State Sigi Manungda Leiriba School Singi Boarding Amasung Hostel Amadi Private Hostel Singda Mahiroi Sing Tambasu Kudak Tagi Ating Bat Tamle Hainasu Zerol Asina Makhatari
Manipur lenga ki Health Department ki Deputy Secretary Samilian Lengena tha sigi tang tara manga da thokiba order magi matungina makha lambi amadi nongthaki lambi singda Manipur state sida sanglakpada tangai fadana negative RT-PCR TrueNet CBNet COVID-19 gi pung humdrani thoigi manungda lauba COVID-19 test ki se sang yaudravadi Manipurda tangtara nipan dagi sangba yaroi haibagi order asina maram oiraga Jiri Bam District Police ki miyang makhada Jiri Police personnel singna yamna kanna ngak senbagi thabak paikhatli masina maram oiraga Jiri Bam dagi kasar natraga kasar dagi Jiri Bamrumda sangadaba miyoi shingda awaba ama oire hairi adubu masi punamasi COVID laisat ki Anishuba web ki section thorang lokhat pani haina khanglabasu test tawbada changba paisa sing kudong chadaba imung sing amadi atho akai kya da kudong chadaba kaya amadi mayok nari hairi nakal amaromda Jiriba Manipur state ka hek yumlo naba Jirigat Assam dasu yumdagi mapan thorakpa matamda face mask utrabadi fine loba SOP ngana chatrabadi serak phangani haina publicity na singba kaya satkre hairi India da COVID ke second wave hangalaktuna Manipur dasu nongmanobagi COVID-19 laisat positive oiba hengalakpa si yenglaga Manipur pumbada numidang pung 3 tagi ayuk pung mga phawba curfew thamlabasu Manipur ge border town more dadi curfew leibagi mami tadri numidang pung 3 tarakpada more police na curfew thamle haina lauromlaga makhatana police personnel sing leiraga ngak senbagi thabak tawdabana miyoi kaya amadi gari sing chathok chasin tawbana curfew leitabaga sap manare hairi Academic session 2020-21 Kha Manipur College Kaksing Students Union na pangthokiba ngasigi mifamna hauze sathariba 5th semester gi exam adi lakadariba 1st amadi 3rd semester exam da mahiroi singna parikha lakpada face mask soidina upnaba social distancing ngana chatnaba warep lokre Union asna lokiba warep ta hauze COVID-19 second wave ki akanba sapu leiba maramna masigi section thorang oina College uniform set pa emi card I card na singba soidina puraknaba khangan bagaloyana hairiba wareba si thugaiba thoklabadi masagi chapchaba penalty pigani haiba yauri ngasigi mifanga marilena Kha Manipur College Students Union 2020-21 General Secretary M Dipakna wafang kaya phongdarakli exam lakpa matamda college ki uniform I card admit card muslim college ki uniform na chingba complete oiduna lakpiu haijari karigumba koi lakpa matamda face mask yaudaba uniform sudaba chemical pai daba I card pai daba singde koi college ki site ki detail tawjagani habase student union ge maikai degi satra sing mafam da mangjana hanse Chaliba tha April gi hokiba tang 12 madi 13 gi lonaba ahingda Kangpokpi district ki Gamnom Sapramaina police station manung chana leiba Kobru Ching manakta leiba e Sangpaijang Mangjol Bridge manganta alamba miyoi ani amadi April 15 da Kangpokpi police station manung chanba Kobru lekha manaki Jongmol Khulda leiba Chanamahi laisangi chakwidar quarter mai thabada senaba miyoi ani punna miyoi mari Kangpokpi police na phare Wapamasi ngasi Impal West Police ki conference hall da pangthokpa pawgi mifamda DIG range for angam kamaina phongdokibani magna hai Kangpokpi district ki Sapramaina police station manungda leiba Kobru ka phamgi yamna maroiba thong ama oiriba e Sangpijang Mangjol Bridge thugairamle haibagi report phangbadagi su moto case ama lokhatuna thi humbagi thaba chathabada miyoi ani phagatpa ngamle pharaba miyoi ani adu Tonggoland Kipgen chai kunmari apokpa Thangjang Kipgen Saijang village amadi Paukai Bolshan chai kumapan apokpa lekhidraba Thangpau Bolshan Ichai Gojang village Kangpokpi district tagini makhoi ani judicial magistrate first class Kangpokpi court ta puthola matung numit marini haibadi haukiba tang 13 tagi hayeng tang kun phawbagi police custody remand lokthakre Amaromda April 15 gi numidang Kobru lekha mayagi Jangmon village talaiba chakwida quarter gi sanamai laisang mai thaba madi thugaiduna amangata thoan bada lupa lising ama sahung gi lantom mangan kibaga mari lena su moto case lokhatuna FIR ma register tawduna chenabani Jamon village tagi Samilan Kipgen sahi kunthani thoi apokpa lekhidraba Otkothang Kipgen amadi Saitin Sat Kipgen sahi kunthama thoi apokpa lekhidraba Otkothang Kipgen koba machin manao ani phaduna numit marini police custody da remand lokthakre mai thakibadu machin manao lam munabagini haiba khangba ngamle thong thugai khibaga mari leinade hainasu DIG range for angamna phongdorakli how it happened mogi intention do na karino machin manau gi khanna basida kari gi damakta masi yum
और केयर टेकर की संघ हाई तारे मसी तरीकी मई थारी बनो कनाना मसी अरेस्ट तौरीबा अनी सिनतबा अतोपा कना कना यावरिगे हाइबसु अखोय कना इन्वेस्टिगेशन तौरी मसाई हाइबुना हाउजिक फावबददी मसीगी केयर टेकर की यूम मई चाकदुदी अखोय मसी गौबुदी इशू मसी गदी मरी हाउजिक फाव अखोयना फंगददी मरी लेनदेना खली थौबाल डिस्ट्रिक्ट के हैरोक पुलिस असंगी मनुंग चनबा हैरोक पार्ट 2 कैथल मनिंग वार्ड नंबर 8 सती खोंगनांग लेरक्ता था सिगी तरा तरुकी निमिदांग पुंग तरा माथोय मखाइरोम ताबदा आर्मी की मेजर ओइबा मना मिचा अमबु नोमैना कापनबा होनरमले हाइरी थौदो अदुदा विक्टिम ओइरिबा मियोय अदुगी ममिंगना एलांगबम शांति कुमार चही निफु अपोकपा लेखिद्रबा तोंबा कवी लेकाय अदुमक्तदा गिनी हौजे हौजे हैरोक कैथलदा इलेक्ट्रॉनिक्स के पोटलम सिंग सेमबगी दुकान अमा हांगलगा युम पुजरिबा मियोयनी अदुगा नोमै कापके तौरिबा आर्मी मेजर ओइबनी हाइबा मियोय अदुना थोकचोम सनातोन चही निफु लेखिद्रबा शिवासा कवी हैरोक कैथल मनिंगदगिनी ngase victim oriba Santi Kumar yumda pangthopa pawgi mifa amada thaudo adugi wari liraduna Santi Kumar na hai haukiba April 13 ki numidang pung 13 makairom tarakpa duaida Sanatona civil dress da magi yumda laklaga wari amata sanasi haina kotholakhi Sanatona si piklingaidagi lunatinaragpa maruk oibana wakhalda jingnaba amadi loktup lokoi mase mataleitana harau harau wari chaba thongalomda thokki matamaduda थोंगाल दा लेकाई इमा इबेल खरसु मई तिक्तुना लई मदुदा मागी लोइनबीसु यावी हाइकी मी फामलिबा मफम मदुदागी खर सथोकलगा लबुक ताबा लंबिरोमदा समिनै मदुदा सनातोना नंग लम यामना हेले नंग सिनिंग लबरा हाइरगा नोमै मचा अमा सतोरकलगा कापके तवी तंजा अदुदा सनातोनगी मसेगी मचा नुपा अनि लाइश्रम बिपिन सही 38 अमसों लाइश्रम जोतिन सही 39 अपोकपा लेखिद्रबा अंगांग सौबा हाइरिबा मसे मनाव अनि असिसु चेंसिलकलगा मंगोंदा खुद थागे हाइना होनरखी मखोय अहुम पुना लाकमिनबा माली मतमदुदा माना लाउबदगी मई तिक्लंबा इमाइबेल सिंह सेंसनरक्तुना माबु कनबिखी हाइना फोंदोरखी मणिपुर की चीफ मिनिस्टर की लोइनबी हियाइनुगी मिंग सिनदुना थबा हापीगनी हाइदुना सेल लौखिबा सीएम अमदी मागी इमुंग मनुंगी मिंगचत थियनबा होनबा मियोय अनिगी मथक्ता एक्शन लौखतपियु हाइना सीएम बिरेन की पुनिंग चिंगसिलकली ngasi kakching district ke palel mayai lekai da leiba sagol sem syamjai sahi 63 apokpa lekhidraba s gauramani kauba miyoi amagi mayumda pangthokiba paumi singa unaba amada syamjai na haikibada mahaki imung asi mahna turel dagi nung lengoi pektuna wana imung puduna leijabani imung manungge awaba du khara kokadra khana kumjali singani 13 da pangthokiba manipur police ki Constable Lobagi recruitment aduda yauki matam sangna recruitment gi result haidokna laki matam kuina haidokna leira matungda thabagasi haidok lamdaida palel mayai lekai dagi Manipur police ta inspector oiramba kurai jam niranjoy kauba haujikna thabagtagi pothakraba miyoy asina Thobal moijingdagi Muhammad Yahija apokpa lekidraba Muhammad Ahmad Ali kauba miyoy asiga manaduna Thabak Khanbada Yahun Bige Chief Minister gi loinabi hiainuda pigadabani haiduna kumjali singani tarani panda tangkak marirak thokna lupa lak tare lauki sampam sing adusu leitabadagi nung lengoi pekpadagi phanglakpa sampam kharaga mingondagi sendoi hunbida lupa lak ahum puduna pikibani adubu thabak asi haidok matamda mahak yarok tabadagi mahak masana Chief Minister gi manaw nupa gi khuthangdagi hangluba matamda hairiba sel laukiba miyoy ani asi makhoina su masak khangde amadi thabaki damak sel laukiba leite haina phongdorakhi Hiramase ki matangda mahak masana Kakching district ki SP da anirak wakatpadagi Palel police ta sinabirakduna thabak lokhatnaba khanganbirakhi Palel police na su hairiba miyoy ani asi kauduna kumjali singani 18 gi November 15 da sampam sing singnanabagi matangda serol ama inaduna kuyak pinakhi adubu ngasi phawada sampam sing adu singbidana laikre Palel police na su makhatana sab chaba action amata lokha pidana leire Chief Minister gi mingchat thian bagi mathakta mahagi imung da su migi sendoi hunnaba honabada awaba kaya mayoknare maramasna hiramasda lenga ki marilena basing namasung lenga ki sia amasung CM gi imung manungbu mingchat thian naba honari basingbu seirak PBU haina CM biren gi puning singsalakli Nilen joina palen mai lekai da leiba
हाना पुलिस डिपार्टमेंट दा एसआई होइबा माने पैसा से लुपा लाख तरेत मैंने लौथोक्पिग्रे माने लौबा लाखो मतमसिदा चीफ मिनिस्टर की नुपी मैडम हियाइनु ना थारपनेना नुपा अमा लाखमिनै थवान मुजिंगदैनेना याया खान कौवेना हाइमुना दा मोइना चीफ मिनिस्टर की मागी इमुंगी मिंगसा थिनेनाबा तौरिबा मोगी मिंगसिनरगा तौरिबा हाइबा नीलेंजॉय मोइसिंगसे अमता कांग सीएम बिरेनासो हाइदि कांग मोइ मिंगसा थिनेनाबा तौरिबा हाइबा मी असिगी मथक्ता खरा थबक लौखटपेगे कोई अवाबसे अमतंगी कोनबिवाना अमरोमदा थौदो असigi matangda Superintendent of Police Kaksing Victoria Yengkhomna phongdorakpagi matungina thaudo adu kaya yamna sumbage lanbage haiba adugi matangda yamna kanna thijin humjilibani laibak thibadi thaudo asigi maroiba mara leire hairiba Muhammad Yahija apokpa laikhidraba Muhammad Ahmad Ali Thaubal Moijing hairiba miyoi asi Narcotic Drugs and Psychotropic Substances Act NDPS Act case amaga mari leina phabadagi jail da leiribana makhatana thijin humjinbada khudong chadaba khara leibadagini mahak hek jail dagi thadorakpada makhatana thijin humjinbagi thabak makha sathaduna asumba du soidana puthoknaba honagani hairi Haukiba April 13 Chairauba numita Khongjom Mega Tourist Center dagi Dayo gari macha MN04D 5389 mangkhibaga mari leyana gari adugi mapuna Khongjom Mega Tourist Committee bu mingchat thinaba thawoina honarakpa si laibak thibani mangkriba gari gi mapuga committee ga sanakhiba warida sungyaw yawdaba wafam kaya semjin sajilaga media gi thongda lebak miyamda lana paudamlakpa haibasi tourist committee asibu mingchat thianaba honabani hairoidabagi maram leite haina integrated mega tourism development cooperative society limited ki secretary O Sunil Nangasi Khongjom Kheba Singkhongda leiba tourist guest house ta pangthokpa pawgi mifa amada phongdorakli ngasi numidangdagi horaga national capital da numit tarukni lockdown lauthokre coronavirus ki case masing yamkhalakpadagi Delhi government numit tarukni lockdown thamanaba warep lokre Lieutenant Governor ga unara matungda Chief Minister Kejriwal na haikibada phamung oxygen amasung hidak na singba awat palairakpadagi ngasi numidangdagi numit tarukni gi lockdown thamjingkre laisas dai nathoknaba miyamna kanna honabiu haina mahakna appeal tawki National capital asida hana mukta thokidre mongda Delhi da coronavirus case masing angakpa phangna hengatkre ngarang khakta da Delhi da anoba case ki masing lising kunmanga yauki health facilities asu mayo awatpa mayok nagadori hairi school sing banquet hall sing amasung sport complex sing covid care center sing onthokre hairi Malemda largest vaccination drive India da launch tawkre haina Union Health Minister Dr. Harshvardhan haikre loinana Hanagi Prime Minister Manmohan Singh mafamda su thagatpa phongdoki ngasi India da coronavirus ki case masing hana muto khidriba mongda hengalakpada Dr. Manmohana chithi iraktuna coronavirus vaccine kapagi matangda suggestion tawraki government na khalamdaba wakhalon kaya hanagi Prime Minister na suggestion pirakibani sahi nifu manga gi makhada leiba miyoi singdasu dakar bo irabadi vaccine kaphangadabani haiba wafam irakibani Amaromda Congress ke telu singba singna coronavirus thengnabada achauba thodang loriba scientist singbu thagatpagi wahai amatasu phongdoklaktabada angakpa poi haiki COVID vaccine gi matangdasu Congress lengak liba singna aranba pau kaya sandoi haiba wafam Health Minister Harshvardhan na phongdokhi Sanabagi pauda District Sports Association Kaksing na sinduna Association sigi playground da thariba second SS Rakesh Second Division Football League 2021 gi ngasi sanakiba match ani gi ahanba ground da LMLCC Langmaidongna FC Kaksing Khunawbu Panjal ahum sinoda thoikre LMLCC gi Panjal ahum gi manungda ahanba Panjal adu FC Kaksing Khunau gi o sana thoina on goal oina first half ki minute nipu mari chatpada chankibani aduga LMLCC gi atopa Panjal ani aduna A Umakantana second half ki minute yankhai ma thoya madi I Priyovartana minute humdra satpada chankibani league asigi ngasi hanakiba ani suba ground da KYWAC obagaya madi SDO Palel ani sanakibada team animak Panjal amata chanaba ngamdabadagi draw zatkre Huzyaroibada maroyopa amukana pijari Kaksing Kendra gi sothaduna leremlaba chakot thorangi thabak sin themgat sagatnaba honari haina MLA Rameswar na haikre National Capital Delhi da numit tarukni gi lockdown lauthokre
loinana LMLCC Langmaidongna FC Kaksing Kunobo Hum Sinoda Thoikre KYWAC Wabagay amadi SDO Palendro Satkre Nasigidi Paudam Pijaba Matang Nastiloisunjare Miyang Tabidi Basindu Kurunjari